जिरीबाम की उचाथोल सखंगदबसिंगना कुकीगी युम दुकान मरी मई थारम ले पाव असी ngasi nungthil phongkiba kangla pau pausedagi lokhatchabane ngasi nongalamdai pung amarom tabada jiribamgi uchathol maitai khulga naknana leiba paukhosem singsan apokpa lalkholing singsan chai kunthraga nipan suraba miyoi amagi dukan amade bana naisian apokpa thanlin naisel chai yankhaga ni thoigi mi leinadaba yum sakhangdabani chingnaba singna mai tharam le haire paukhosem singsan gi dukan adude manak nakpa school gi hostel da leiba mahiroi amadi khunja singna khanglakpadagi kanba ngamauke adubu bana naisian gi yum adude mamang sahi 2023 gi me thadagi yum thadoktu na chatkibadagi yum adu mi leinadabani haire fire service ki tender laktuna mai kanki amade thagdok thokphum da police sing su laktuna yengsinbagi thabak chathakre haire amarom da ngasi jiribam district ki uchathol laikai da numit jung bapung taraga ni thoi makhai aduai da kuina sizin arudraba wana saba dukan amade wagi yum sakhangdaba singna mai tharam le haina uchathol pioneer club ki secretary bisesor na thadorok pa cherola man haire cherola sina makhata na phongdok livade mai chakpa si laikai gi miyoi singna khanglak padage khudakta fire service amadi police ta pau pi khe hairiba mi leinadraba yum singa si hanadagi hauna laikai gi miyoi singna ngak senduna lakhibane adubu election ga mari leinana security sing leitaba made nong nungsit ki phibam phatabana electric ki khudong chadaba se ki khudong chaba lauraga thoganingdaba thogdok asi thokibane hairiba thogdok asi laikai asida made jiribam da tangdu leitaba bu thugaina bo honabani haina laikai na lawe asigumba thogdok asi uchathol gi miyam gi maike dage condemn tawi amade thokriba thogdok asi gi langla langjel thidok pinaba mari leinaba authority da appeal tawraba matung asigumba thogdok sing thoktanaba security gi waiba section thawrang lokhat pinaba laikai miyam gi maike dage mari leinaba singda appeal tawre covid vaccine gi matang da health services ki director na wafam kaya thamlakle pawasi ngasi nungthil phongkiba kangla pau se dagi lokhat chavane manipur lenga ki health services ki director na handak marak social media da made atai channel kaya da india ki corona virus covid 19 vaccine ki side effect amade TTS TTP gi maram da sengdok warol khara thamlakle health director gi sengdok warol adu da vaccine pumnamak magi side effect lei adubu section da ba madagi su oi covid vaccine laboratory da malem gi oina practice tawraba ngakta nei vaccine ase ministry of health and family welfare na covid 19 advisory 2021 gi me taraga tareta publish tawkhibaga loina na world health organization na 2023 da acknowledge tawkhraba nei incident TTS TTP report asi yamna tangna paracetamol sabadasu side effect thokpa lei TTS TTP asi numit kuni vaccine kaplaba matungda thokadaba nei TTS TTP anaba singda thrombocytopenia dinner USD lek asidi khongpom khatle masida manipur da leiriba singna vaccine asi gi matangda thokliba aranba pausing asi thajabiga nu haina su phongdokhe ngasi ayuk sitkhiba nonglei nungsin na Thoubal district ta yum kai kaya humdokre phaknungda brajata badagi miwai ahum gyan mangdunu laika nakre pawasi ngasi nungthil phongkiba kangla pau se dagi lokhatchavane manipur da ngarang amade ngasi ayuk khangawduna silakhiba akanba nonglei nungsin maram oiraga brajata baga loinana tongan ba mafam kaya da yum kaya humdokre electric post kaya tektharak padagi lambi sathok chasin da chauna kaiba pikre pawasi na haibade ngarang ayuk pung taraga minute kunthra rom tabada khangawduna haurakhiba kanba nonglei nungsin maram oiraga Imphal East District ki lamlai police ki manungsan ba phangnung mayai laikai gi maira pai bi sanglen da nonglei nungsin maram oiraga nong tuptunu leiringai brajata badam yoi ahum wan thavadagi laika nakhre laika nariba sing adudi phangnung awang laikai dagi khudong bam devan maitai sahi yangkhai ga manga apokpa leikhidraba Bir Chandra phangnung sangom sangdagi mayeng bam Romeo maitai sahi ni fugum doi apokpa Mohon amadi Singarel Tezpur dagi Thaudam Noren sahi yangkhai apokpa leikhidraba samungau kawe amaromda ngasi ayuk pung mari amadi pung taraga mathoi minute kunthra da chapmana ba mawong da sitkhiba kanba nonglei nungsin na Thoubal district ki tongan ba mafam singda yum kaya humdokhibaga loinana chauna ma ngata thokre Thoubal district ki manungsan ba kainem bi khokta leiba El Pares KH chauba made M Santa Kaubama gi furniture amade carpentry workshop sing humdokre masida natana
Waithau Lipokpida leiba Laurembam Jiten amasung Mutum Bijoy anigi yumsu humdokre Loinana Kairembi khoktagi wangjing faubagi lambida uwa kaya tekpa amadi electric post kaya tekpada natana wire kaya tatpadagi lambigi sathok sasinda chauna akaiba pikhre panba yabadi handak haukiba numit kharanigi mamangdasu khangawdana haurakpa kanba nonglai nongsinna tongan ba mafamsingda leiba yum amadi yengon sing humdokiba leikhravani haire